Tungan social media ki maru ba I paw khara miyam da thamjage tat pat ki CM ama leirabanina Kuki na su mayang na su usit pidre maitei ekhoibu haningma matam da hatok piri adubu CM Biren gi lengakti Kuki gi MLA singa government paimina duna Sokle bu tektradi yare khanduna laithokre CM Biren is the core issue haiduna thonawjam brinda gi fan club ki makedegi post thamlakle Imphal East ki thamna pokpida hauji Kuki militant singna bom yauna akanba mongda attack satharakli hairi law suramba miyoi sing kaiduna sena kre thamna pokpida Kuki singna kaplakpa nongmei maruna Central Force personnel amagi makhut panbadagi Sokle hairi direct Kuki na kaplakpa phawbada karimata tawba ngamdre aikhoida ta onsin bani haiduna arambai tingol ki lusing purel korongam khumana thamlakle Nagaland ki oiba wafamda Manipur ki Naga singna khut thingjin birakanu haina phongdokre NASN IM na Naga taba mafam sing unsin bagi wafam political agreement da hap khidre Manipur da leiba Naga singna Nagaland gi wafam da khut thingjin birakanu haina Nagaland gi hanagi Chief Minister SC Zamirna phongdokre haina national media ama oiriba North East Live da report tawrakre Pawasina makha taraduna hai Nagaland da leiriba miyambu kok ngahunduna Naga gi politics paine nabgi damakta Nagaland gi wangmada leiriba miyoi singna theory kaya ama sagatuna leire isagi state kanjanabagi damakta isana adumak thabak tawjagani Nagaland asi Assam gi saruk oirambadagi ihan han state ama oina semkibani mahangna makha taraduna hai Manipur gi tangkhul gi asoba lup ama oiriba tangkhul Nagalong TNL gi president Swat Basunna Nagaland gi matangda wangang gi mathau tade mahaki loksing amadi experiencing adu maramda Manipur da oina sijinabiyu Manipur da leiriba Naga amadi atopa tribe singi yaifanabagi damakta thabak paikhatpada hena sauthokjaba phawgani haina mahangna makhata na phongdokhi ngasi lilong haureibi makha lekai da leiba idiga mamangda paiduna thamlamba phawma payama mai thadokpiram le hairi Donald Trump na vote ka khraba matung mahaki loina bigi phi thongdaba photo kaya Russia gi TV channel da prime time oina telecast tawrakre hairi Handak pangthokiba United States of America gi 2024 President gi mikhalda Donald Trump na mai paklakpada mahaki loinabi Melania Trump na harabu phongdokpagi phi thongdaba photo kaya Russia na salaiba Russia One Network ta minute humpuram sangna TV channel asigi prime time oina telecast tawrakre hairi Lebak sinba thungna viral oirakhraba phi thongdaba photo singasi adungai ing kumja 2000 da Donald Trump gi Boeing 727 da namkiba photo singni haina US ki pause US sanna phongdokre Haibu thawngasi Russia na America bu nungnabani haiba wafam kaya social media platform da phongdoknarakli hairi